Akashvani Imphal, Wahengbom Rajesh na pau pajari, ahanbada maroba pau. Security Force na Raja sigi tongan mafam singda thi humbagi thabak leptana chathari, Churachandpur amasung Moredagi yamlaba yungang sing phagat pangamle. The Work Amendment Act lisingani kunmanga ngarang dagi chatnaba hokre amasung Chhattisgarh da ngarang Maoist kunithoi sarkar da changjarakre. Security Force na Manipur gi ching amasung tampaki mafam singda thi humbagi thabak lepa laitana chathari. Manipur Police ki serol aman hai Security Force na National Highway 2 gi Kangpokpi jila gi Ti Kulen amasung Kobru lekha gi mapada ngarang patrolling chatlingai da Kangpokpi Police Station gi manung chanba PK workshop mayada mioi kharana truck sing khamdran sel launa bahona ramba thenaki. Security Force sing ubadigi mioi sing adu chengki adu moinamak mioi ama phaba ngangki maungondigi mobile phone ama amasung lupa lising kunmanga phagat pangamle. Amarumda Security Force na Imphal East ki Sagolmang Bazar dagi Pripak Pro gi mioi ama phabangam ki Manipur Police na Imphal West ki Sengmai Police Station gi manung chanba Loitang Kulen maning lekai dagi KCP PWG gi mioi ama phaki. Tengnokpal jila gi More Police Station gi manung chanba More Sahar laiba dukan amadagi yamloba yungang sing phagat pangam ki phagalba yu sing adugi manungda whiskey bottle chamakun rum bottle nipumatoi wine bottle kunmari vodka bottle taratare amasung beer bottle marfu yauri. Churachandpur Sargi mafam kya da chathaki drive da Manipur Police na whiskey bottle chani humpu taret, rum bottle humudrani toy amasung beer can chama humpu phagat pangamki. Pharba polam sing adu media executive magistrate amasung excise ki mangta han kare hari. Maragasida akanba sexual thoranga loinana National Highway 2 amasung National Highway 37 da nomada tangai padana changba gari chahum taranipan amasung chani yangkai pusilakre hari. Tamenglong jilagi oina Nongmai license paiba singna makhoi gi nongmai license ka mari leneba che chang sing verification taunaba khangali Tamenglong jila gi district magistrate na thopa chero laman hai notice asi thopadi gi numit kuntrani phawgi manungda miyamna makhoi gi nongmai sing gi license manak nakpa police station singda pikalakadabani. Senapati jila gi deputy commissioner na jila aduda taret suba posan pakhwara lisingani kunmanga hogdokre. Senapati gi DRDA conference hall da DPO ICDS sel na sinduna pangthopa thorom aduda wangang bada deputy commissioner Mamoli Dolen hai social welfare bibaki makada atuba matamda hena phaba anganwadi center sing sengbat lagani mang hai jila aduda leriba PIC sing amasung anganwadi center sing pibam yangsil lagani asiguma training program sing asida anganwadi worker sing na hena suk yabagi tangai padaba lei haina mahangna phongdokki. Thorom madugi saruk amoina deputy commissioner na posan pakwara gi khongsat amalam thaki. Manipur University of Culture ki Department of Dance na sinduna numit kuni chatharakpa Manipuri dance ki workshop loisingkre. Workshop aduda Sutradhari tribal dance, Chakpa Harauba, Manipuri classical dance, choreography amasung libretto writing ki matangda tongan ba resource person sing na wangangki. Kansipur leba University asigi extension campus da pangthopa loisinbagi thoromda University asigi vice chancellor Professor Paunong Gunindrodan Singba saruk yaki. Kendra gi Labor amasung Employment Mantraloy gi makada e-shram gi akanaba registration camp ama Kaksing jila sinba tungbada thas ki taratare phawba chatharagani. Tharanga sina unorganized sin missing platform sin missing e-shram portal da registration tawgi khudong chaba piri. Deputy Commissioner Kaksing na thopa cherola man hai camp asda yauna bagi damag jila asda leriba common service center sing natraga SDO natraga BDO singi officer satuna register tawba yagani. Tabiriba pawasi Akashvani Imphal dagini. The Work Amendment Act lisingani kunmanga ngarang dagi chatnaba hokre. Rashtrapati Draupadi Murmu na ek asibo ayaba piki bagalonena sarkar na hiram asigi matangda notification ama thokre. Mamang seolda sangsaki saba animang na ek asi pass tokibani. Anoba ain asina work ki lantum ningtina yengsinba heritage site sing ngak sendon thamba amadi social welfare hena sokor anaba pandam thamli. Pradhan Mantri Narendra Modi na hai Sangsat Work Amendment Bill lisingani kunmanga pass tokiba asi social justice ki lamda singthaningai oiba khongthang amani. Sangsat na singthaningai oiba ain asi chanhanbada thagatpa phongdolodana Shri Modi na hai. साथियों मैं देश की संसद को सर्व समाज के हित में मुस्लिम समाज के हित में एक शानदार कानून बनाने के लिए बधाई देता हूं। अब वक्त की पवित्र भावना की भी रक्षा होगी और गरीब पसबंदा मुसलमान महिला बच्चे सबके हक भी महफूज रहेंगे।
Portugalgi ऐतिहासिक ओरबा खोंगचत माई पाकना लोइसिंग्रबा मातुंग राष्ट्रपति द्रौपदी मुर्मू ngasi ayuk Slovakia gi konung Bratislava da thungkre. Bharat ki राष्ट्रपति amana Portugal da chatpa asi sahi kuntare ki matung da ahan bani. Paumi sing da wangang bada kendri gi mapantaram mantraloi gi secretary West Ken Mai Lal na hai राष्ट्रपति na Portugal gi pradhan mantri ga mifam pangthok tuna laibak ani gi oiba wapam kaya khanaki. Luchingba ni na tongan ba lam sing da mateng pinanaba wapam singsu khanaki hari. Amarom da Bharat ki Rashtrapati amana Slovakia da satpa asi sahi kumapan gi matungdani Rashtrapati na Slovakia gi Rashtrapati ga laibak ani gi matang da mifam pangthoktuna wapam kaya khanagani mifam aduda Slovakia gi Pradhan Mantri su saruk yagani Rashtrapati Draupadi Murmu na National Council of Slovakia gi speaker ga su unudana wari sanagani Chhattisgarh ngarang Maoist kunithoi sarkar da changjarakre Bijapur jila gi additional SP Chandrakant na hai sarkar da changjaragliba Maoist sing asigi manungda Maoist mari phaba natraga pau pirakpada lupa lakh 20 ki mana pigani haina laukthokraba mioi singni sarkar da changjarakraba Maoist sing aduda incentive oina lupa lising yankai khusinaki Haujik phawbada handak sahi asigi oina Bijapur jila khaktada Maoist chamarphu sarkar da changjarakre Griha Mantri Amit Shah na Jammu Kashmir da terrorism pungun mathanaba amasung ngangkhai wangmadigi mitop sing changchilakba pungthing thingnaba hairi Srinagar gi Raj Bhavan da awang mathaki mifam ama pangthoktuna lamdam madugi ngaksel amadi chakot thorangi thabak singi matang da kupna khanaki mifam maduda Mukhya Mantri Omar Abdullah Uparajyapal Manoj Sinha Kendra gi Home Secretary Intelligence Bureau gi Director Lanmi gi makok GOC Northern Command amadi atei makok thongba intelligence ki myoising saruk yaki Mifam aduda Griha Mantri na Jammu Kashmir Administration da infrastructure sakwatanaba tourism hengaranaba lambi thongi pibam phagaranaba amadi miyamgi yaipa thorang scheme sing hena phagaranaba pauktak piki Union Territory asi mapungphana sakwanaba honabada Kendra Sarkarna pangba yaba mateng pangani habagi thajaba piki Ngasi phongba pause singi maroi paugi dambak haujik Heirangkhongjam Bhavan leire Bhavan Thagatsai Rajesh, Manipur da ngasi fong liba pauche singda Work Amendment Act ki mayokta wakat mifam amadi release kiba Manipur pumbadagi Armed Forces Special Powers Act 1958 loktoka de bani haina mahirulup taruk na dabi tawrakiba amasung tadubi kendragi photo electoral roll fong bagi pau tongan ba mong headline tawduna maru iba pau ina fong dari sanalibag pauche da Work Act ki mayokta Manipur gi mafam kaya da khongjang sangsin ki ek asi Muslim khakta natana miyo iba kunagi mayokta ni haiba pau asina ani sub headline oiri Work Amendment Act ki mayokta sangsin ki ba khongjang Council lakli mafam kaya da wakat mifam sat krihaiba pau Isel Express ki ahan ba headline tawri pau asi People's Chronicle Imphal Free Press Ganfu Mail da ahan ba headline tawri Tamilong Times tana ani sub headline oiri Mikhal hangadawri ba Senapati Zilagi tadubi kendra da electoral roll phone krihaiba pau Shanghai Express English Morning Bell Hillsonville Express Manipur Mail da maru iba pau ina phongli Black law ni haina kinariba Armed Forces Special Powers Act 1958 Manipur dagi lokthok tuna miyam bulai ta halu haina mahiro lup taruk na thamki bawafam naharul gi thaudang pauche gi ahan ba headline oiri pokna from pauche da political parties sing da lupa gwati lising ani ga jangwa ga ni fumari donation tawrak pada BJP na lupa lising ani ga chaniga Nifu humdoi funky haiba pauna pauchi asigi ahan ba headline ori domestic gas ki mamal lupa yankai hengat kre opposition dagi akan buwa from lakli BJP su khongjang sangsili haiba pauna Shanghai Express Manipuri gi ahan ba headline ori Manipur Human Rights Commission mathok tawalak tabagi tekchak lengak na puga dabani haiba pau ama huelan pau chegi ahan ba lamai da fongli Rajesh Thagachari Bhavan aroibada maroiba pau Security Force na Raja sigi tongan mafam singda thi humbagi thabak leptana chathari Churachandpur amasung Moredagi yamlaba yungang sing phagat pangamle Di Work Amendment Act lisingani kunmanga ngarang dagi chatnaba hokre amasung Chhattisgarh da ngarang Maoist kunithoi sarkar da changjarakre Paulo jare